Churachanpur ama WY lising ani kona na fare lamang aduna lairamba mioi ani police na masa masagi yumda khusinakre ngarang security force ki kangbuna Churachanpur district ke tuibung dage nupi ama WY tablet lising ani kona na fare hairi police ki phangba paosingna hai faraba nupi adugi maming na chinha chahi nifumari mahaki mayumda thiba humbagi tabak sathabada lupa lakh 33,000 longi oikadaba WY tablet lising ani adu Fagatkhre haire amaromda ngarang Imphal East district ke manung chanba yang pokpi bazar da lambi lamaka dun leiramba mioi ani police na tek takai na yumgi mioi Singda sinakre haire police ki kangbuna yumgi mioi Singda khusinakraba mioi ani adudi Hayes Ihangzol village tagi Lanmil Lun Chainipu Banga amadi Sangan village tagi Sesam Chainipu Manga ni haire Minister MLA Karam Siam White Kemsan TS Basanta Kumar TS Siam Kumar Imphal Fagatkhre State asida anouba lengak ama semnabagidama hanagi Chief Minister Nongthombam Birena Lusingba MLA Mari Center gi Lusingba Sing undarunabagidamakta Delhi changkhraba matung ngarang makhatana MLA Mari amagasu Delhi gidamak Imphal Fagatkhre ngarang Imphal Fagatkhre MLA sing adu Karam Siam TS Basanta TS Siam Kumar amasung Y Kemsani Makhoi mari asigi manungda MLA TS Siam Kumar amasung Y Kemsana nungtin pung 32 gi Indigo flight aduga MLA Karam Siam amasung TS Basantana din pung amagami nipu mangagi Indigo flight ta Imphal Fagatkhre makhatana MLA khara amasu center lusing basing unarunabagidamagta Delhi gidama Imphal Fagatkhre yai haire Panba yabading hanagi se Minister Nongthombam Biren MLA ahum Tongbram Robindro Haikam Dingo amadi Sapam Ranjan ngarang center gi lusing basing unarunabagidamag Delhi gidamak Imphal Fagatkhre Khongsat adugi maru mangoina na paumi singna Imphal International Airport ta hangba wahangi pakhumda hanagi Chief Minister Nongthombam Birena khongsat adu state asida hojik oiriba phibam asiga mari leinana athubada lengak ama thambinanaba center gi lusing basingda taksilunabagidamaka satpani haina phongdoklamba laike Arambai Tengol gi mathakta siriba maral jumpham yaude Haukiba October ani ge hingnongyaida makhl amasung lekhan pokpi ani ge marakta khamgil lang chongloi koba ma Arambai Tengol na tamthina otnai ke haina ke SO na maral siribadu yumpham yaude haina Arambai Tengol na thadorakpa cherol amana hairi cherol aduna makhata na hairibadi thong adu Arambai Tengol ga mari amata leite hiramasi gi matang da mari leina ba authority gi maigide gisu legal amasung administrative norms gi matungina hiramasi da ningthina monitor tawgadabani lanai mioi natragana group kharana matik saba khudam sangdam amata leitana asigumba unverified oiba warosing circulate tawriba si yamna haksina lawi asigumba aranba reposting asina Arambai Tengol gi reputation manghanbada natana miyambu lanna lamjing hanbagi maram oheli asigumba unverified oiba allegation sing sandokli basidagi media gi representative amasung miyamna checkinbiu asigumba samjin sajinba satiba claimsing asi mari leinaba law gi provision matungena deal togodabani makhatana KSO gi maikaidagi so asigumba aranba amasung yumpham yaudaba pausing asi circulate tawgona ba Arambai Tengol gi maikaidagi sexual waron thamle loinana thangai sengba khudongsa daba sing adudi leibak asigi leiriba law na ayaba piriba legal procedures sing adugi matungina tabak tawnabasu honagadabani haire Darjeelingda nong kanna chubadagi landslide thokpada mioi 33 sire lambi faunakidre West Bengal gi Darjeelingda ka hena kanba mongda nong churakpaka loinana mafam kayada landslide thokpadagi mioi 33 sire haina report amana phongdorakle North Bengal gi Darjeelingda ngarang numidang khwaidagi kanba mongda nong chubadagi mirik amadi Sukhia Pokhalin chingwa fam kharada landslide thokke Police amasung local administration na thokdok thokpamda mekanba amade mateng pangwi thabak pakhatpa hotnare landslide thokibana maram moiraga West Bengal amade Sikkim gi marakta faunaba lambi sing makhatana faunakidre Durga Puja gi thoram yaunaba masing yamnaba mioi kaya Kolkata amade West Bengal gi atai mafam singdagi Darjeelingda lakhiba maramna lamkoiba mioi singadu lamkhangda panduna leiri haina report asina makhatare
ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ एनꯔꯣꯜꯃꯦꯟꯠ ꯆꯥꯗ 38 ꯌꯧꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯇꯪ ꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯖꯣꯔꯥꯝꯗ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯕꯥꯏꯑꯣꯃꯦꯇ꯭रिꯛ एनꯔꯣꯜꯃꯦꯟꯠ ꯆꯥꯗ 38ꯀ ꯁꯨꯞꯅ 90 ꯌꯧꯔꯦ ꯍꯥꯏꯅ ꯃꯤꯖꯣꯔꯥꯝꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯃꯤꯖꯣꯔꯥꯝꯗ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤ 38,265 ꯂꯩ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯕꯥꯏꯑꯣꯃꯦꯇ꯭रिꯛ एनरोलमेंट लौबा लोरबा मिसिंग 13,439 ऑफिशियल फिगर की मतुंगिना हौजिक फावबगी ओइना बायोमेट्रिक एनरोलमेंट लौख्रबसिंग अदुगी मनुंगदा नुपा 3,438 नुपीना 3,434 अमसुंग चही 19 सूद्रिबा माइनर एज मियोय 4,440 बायोमेट्रिक एनरोलमेंट की थबक असी चही असिगी जुलाई थादगी हौखिबनी अदुबु चंफाई सिया हा अमसुंग लोंगता लाई एरियादा लैरिबा रिफ्यूजीसिंग असिगी बायोमेट्रिक एनरोलमेंट लौनबा होनाबदा खुदोंसादबा कया मायोक्नरे मरु ओइना बायोमेट्रिक एनरोलमेंट तौबा असिदा यावरिबसिंग अदु इलिगेंट इमिग्रेंट ओइना मसक खंबगा लोइना मखोय मखोयगी मरमदा डिपोर्टेशन तौबा याय हाइबा अकीबा लेबना बायोमेट्रिक एनरोलमेंट लौनबा होनाबदा खुदोंसादबा कया अमसु मायोक्नरे मसिगी मथक्ता रिफ्यूजीसिंग अदुना लैरिबा मफम अदु बॉर्डरगी जगा ओइबता नतना लंबी थोंगी फिबमसु यामना फते म्यांमार रिफ्यूजीसिंग अदु मखोयना लैरिबा कैम्प अदुदगी हंगत हंदा मखोयगी लेबाक कसोकसिन तौबना एनरोलमेंट असिदा खुदोंसादबा कया मायोक्नै मसिगी मथक्ता रिफ्यूजी कया अमदि तोंगान तोंगान मफम कयादा साइथोक्तुना लैरिबने हॉस्टेल की महरोई सिंह तमथीना फुबदा चेनबा वार्डन की मथक्ता एक्शन लौनबा कमीशन दा वकतख्रे लिलोंगदा लेबा नेताजी सुभाष चंद्र बोस आवासीय विद्यालय बॉयज हॉस्टेल दा लेबा महरोई 35 बो चैतुप सचिनदुना तमथीना फुबदा चेनबा हॉस्टेल असिगी वार्डन की मथक्ता चानबा प्रोविजन की मखादा एक्शन लौबिनबा केस असिगी आईओ ओइरिबा लिलोंग पुलिस स्टेशन के एएसआई एके सुरेशना चाइल्ड वेलफेयर कमिटी थौबाल की चेयरमैन दा चेरोल अमा पीदुना वकतख्रे चाइल्ड वेलफेयर कमिटी थौबाल की चेयरमैन वकलखिबा आईओ की चेरोल अदुदा सेप्टेम्बर 23 की नुमिदांग पुंग 10:40 दगी 13:30 फाउबगी मनुंगदा हॉस्टेल असिगी वार्डन एमडी अजीमुद्दीन कौबा मियोय अमना हॉस्टेल असिदा लैबा महरोई 35 बो सैतुपना तमथीना फोकिबने असोक अपन नंगलाबा अमदे अकी तुजुंगबना थल्लाबा महरोई सिंग अदु हॉस्टेल थादोक्तुना नुमिदांग अदुदा चेंथोकनरकपदगी लंबीदु लैरंबा लोकल मियामना मखोयबु कनबीरबा मतुंग हॉस्टेल असिगी अतै स्टाफ सिंगी मतेंगा लोइनना मखोयबु अमुक हना पुरखि थौदो असिगा मरी लैनना सेप्टेम्बर 19 दा महाक मसा आईओ ओइरिबा एएसआई ना सीएसी लिलोंगी एमओ एसएमसी गे रिसोर्स पर्सन अमसों लोकल अथॉरिटी का लोइनना वेरीफाई तौबगी थबक जथके सोकलबा महैरोई सिंह अमदी मखोयगी ममा मपासिंग अदुना थौदोक अदुगी मतंगदा कन्फर्म तौबगा लोइनना एविडेंस अमदे अतै मेडिकल ऑब्जर्वेशन सिंगी फोटोस लौरके हाइरे थौदोक असि डिपार्टमेंट ऑफ एजुकेशन एज मणिपुर गवर्नमेंट के एजुकेशनल गाइडलाइन खोंगाउनबा थौदोक ओइबना जेनरीबा वार्डन असि कंडीशन अमतदा ngakpifam thokte maramasna mahiroi singe safety amadi yaifannabagi yenglага थौदोक असिगी मतंगदा केस अमा रजिस्टर तौबिदुना मरी लैनबा लीगल प्रोविजन की मखादा मरा लैबा वार्डन असिगी मथक्ता एक्शन लौखटपियु हाइना फोंदोरकले अमरोमदा थौदोक असिगी मतंगदा डिप्यूटी इंस्पेक्टर ऑफ स्कूल लिलोंग के एस विश्वसिना लिलोंग पुलिस स्टेशन के ओसीदा ngarang numidang pung 3:30 दा थौदोक असिगी मतंगदा कंप्लेन अमसु थागलकपा लैरे हाइनसु चाइल्ड वेलफेयर कमिटी थौबाल की चेयरमैन खंगले सिक्योरिटी फोर्स ना कंगला तोंबी अमदे कोट जिम एरिया दगे खुलाई कैमरूम फागतख्रे सिक्योरिटी फोर्स ना मणिपुर की तोंगान तोंगान फमदा चथरकपा सर्च ऑपरेशन दंगारांग सेंगमाई पुलिस स्टेशन के मनुंग चन्ना कंगला तोंबी दा सखंगदब सिंग लोसिंदुना थमलंबा खुराई कयामरूम फागतपा ngamkhre पुलिस की पावसना हाई सर्च ऑपरेशन अदुदा फागलबा खुलाई सिंग अदुदे 9mm कार्बाइन सब मैचिन गन अमा मैगजीन अमगा कोनना .3 नॉट 3 राइफल अमा मारू अहुम यावबा मैगजीन गा कोनबा 9mm पिस्तौल अमा मैगजीन गा कोनबा .32 पिस्तौल अमा लोकेन मैड बोल्ट एक्शन सिंगल बेरेन अमा लोकेन मैड सिंगल बेरेन अमा बायोफेंग वायरलेस सेट अहुम .3 नॉट 3 राइफल गे मारू तरा बेरेन गे मारू तरु बीपी पाटका अमा हेलमेट अहुम बीपी बेस अमा अनि मैगजीन पॉक्स अमा फाइबर प्लेट
mari amasung bag ani recover tore hairi pakhatana security force ki kangbuna new kaithen manbi police station akon ba ko gym area da search operation chachaba matam da su losinduna thamlamba kulai khara su phagat pangam le haina police ki pau asina hai search operation adu da phagalaba kulai sing adu de magazine ga kona ba heckler and cosji mari ama ball action rifle ani pull mechanism rifle ani improvised mortar ani hand grenade ani jungle khongob jura ani amasung tube launcher amasu recover tore hairi Japan da hat manupi prime minister ama purakna ba thorang punamak loikre Japan da han manupi prime minister ama purakna bagi thorang punamak loikre haina phongdorokli report asigi matungina Japan gi lengak pairiba Liberal Democratic Party LDP na sane takai chibu party asigi lusingba ama oina khankre maramaduna lebak asigi prime minister sane takai china oirakpa yabagi chang kham thengna wangkhalakibane panba yabadi sane takai china lebak asigi hanigi prime minister junichibo koizumi gi machanupa sijinglo koizmi bu thangja numita pangthokhiba party gi mikhalda maithiba pikibane sahi humphumari suraba sane takai chi Japan gi finance security minister oikhiba laikre Japan gi prime minister khannabagi mikhal tha asigi October 15 da pangthoklagani takai si hanigi PM Sigeru Isibagi mahut chilaba yai haire Prime Minister na naha singyoiba tongan balupa crore lising humpunitoi longi scheme hodokre PM Security Scheme lebak asigi naha singbu malemgi skill gilamzelda samnahalagani haina Prime Minister Narendra Modi na phongdokre mahakna high scheme asigi makada Industrial Training Institute ITI na muhusinduna lebak asigi industry gi lamda skill gi mathau tabasing phanganbaga loinana lakadoriba chahi tara asida skill gi lamda leiriba awatpasing mensinba ngamlagani ngarang New Delhi da pangthokiba Prime Minister Security Scheme hogdokpagi thoramda Prime Minister na ha singi oiba tongan ba lupa crore lising hupunitoi romgi scheme hogdokre masigi manungda mahai masingi scheme amadi entrepreneurship ki lamda lebak sinba thungbada kanaba pigadaba scheme sing yaure Prime Minister na phongdokhibada PM Security Scheme asina lebak asige ITI lising ama henbada kanaba piragani masiga loina anouba makhlgi machine kyasu puthokpa ngamlagani haike